Connect News Media tabiriba singbu taramna okchari. Manipur awabagi mathakta awaba mayokna leptri. Mina su laina su yengsilli. Irangi awaba koktringaida nonglai nungsit amadi len tabagi awaba mu hapki. Aduga houjikna mu cyclone dagi oirakpa ichaugi awaba mayoknari. Me tha horakpadagi lakpa nonglai nungsit len amadi houjik oiriba ichauna thoanba amangata sing asidagi kannanaba Manipur sarkar na honariba marak asida European Union EU na Manipur gi misingi matengi damak euro lakh ani makhai pinanaba lauthoki. Adubu madu Manipur sarkar na reject tawkhre. European Union EU na euro lakh ani makhai tharakliba asi Indian currency da chawrakna crore ani henbagi sanphamni. Masida Manipur sarkar na hairi Eikhoi na nonglai nungsitna solla basingi matengi damak crore kuntragi arrange tawri amadi mi singda mateng leptana piri. Maram asina mapandagi matengi darkar leite. Relief ki thabak singda changba khars puthokpada state capable oi. European Union na 29 May da announce tawki madudi Manipur ki disaster na solla basingi matengi damak euro lakh ani makhai thari. Masina family lisingam chawagi mateng pangani. Adubu masida maru ebo wafamdi mateng asi European Union na NGO gi mateng na paisa asi yohalakli. Hairiba NGO Adventist Development and Relief Agency ADRA asi 7-day Adventist Church na operate tawi. Fibam masida Manipur da church ki paisa specially community da pinanaba plan tawrami. Adubu Manipur sarkar na masibu aranbani haikre amadi makhata na sarkar na haiki. Eikhoi manaba miyeng da Eikhoi citizen khudingmakpu yengsilli. Aduga Manipur sarkar na European Union da aranba information sing sandokpagi sumaral siri. Manipur sarkar na issue asida press release su issue tawki. Manipur sarkar na hai handak state asida cyclone lakhiba asigi rescue operation ga mari lenana changliba kharsing asi National Disaster Response Force amadi State Disaster Response Force ki maikaidagi complete tawri. Cyclone asigi rescue operation ga mari lenaba thabak sing Deputy Commissioner Security Force sing amadi Public Volunteers sing gi matengna handle tawri. Government notification da masisu clear tawri madudi rescue operation asigi thabak asi kanagumba non-government organization natraga civil society organization da sinade. Masigi mataida Manipur sarkar na cyclone na sollaba state asigi district singi deputy commissioner singda lupa crore kuntra mangjona na approve tawkhre. Manipur da violence ki matamda European Union na issue asida maha ki parliament da debate tawhanki. Masida Bharat sarkar na chauna condemn tawki. Aduga European Union na tharakhiba senfam asigi khuthang oiriba church ki NGO Adventist Development and Relief Agency ADRA asisu yamna controversy oi. Aduga Manipur violence ta Christian singi organization ga su connection lainei. ADRA gi official website ki matung ina 7-day Adventist Church worldwide humanitarian branch oina utli. Masi 20 million Adventist singi community amani. Mahakinakta worldwide ta khwaidagi chawba healthcare amadi education network lei. Masida mention tawri madudi sama taretagi henba lebak singda jati dharma gender amadi political connection yengdana mi singi mateng amadi development da mateng piri. July 2023 da European Union na Manipur gi issue da interfere tawna ba hona khibada Ministry of External Affairs Government of India na kanna yaningda ba phongdoki. Manipur issue da European Union na mahaki parliamenta urgency resolution pass tawkhibada Ministry of External Affairs Government of India na hangki. European Union mahaki thabakta puning changpham thoi amadi Bharat ki internal issue da khud thingjinba lepkadabani haiki. Pomna maksigi mataida Manipur houjik wabada kham thengli lu kokpada len taba haibadu thokli. Adubu fana yamna warabasu Manipur leingakna European Union na pirakpa euro lakh ani makhai gi matengbu loudana Christian Missionary singbu support touba European Union bu para tambiri. Eikhoi fana warabasu isana isabu kanjaba amadi support tawjabada capable oi haiba takhre. Dharma gi mingda misang mikhai naiba European Union na Manipur gi awabada mateng tawduna kanaba launa ba honaba houjik maya kumle. Video sidang asigi di matang asoi fawbadang thagasari.